Ngasi Numidang pung 7:30 taba aduwaida Bishnupur District ki Phougakchao Ikhai Police Station konba Phougakchao Ikhai Mamang Leikai da Kuki Khutlai Paiba Singna Torbung Sabal Maning lomdagi Nongmei round kaya kapshillaktuna landarakkhre Thogdok thokphamdagi phangba pawmagi matungina Kuki Khutlai Paiba Singna landarakkhre ba mafam asi Phougakchao Ikhai Police Station ki lambi da changsilaga khulgi aroi ba yumdagi kharom da supnatagi meter yankai humpu khaktamak chatlaga leiba Torbung Sabal Maning lomdagi ni hairi mafam asida Kumon Regiment Sulai Bani Adubo, Tengkang Kayada Kuki Singna Phougakchao Ikhai Khulda Atamnana target Tauduna, Landarakhre Sima Sing Tingam Dre, Ngasi Satharakiba attack Aduda Sopan Misi Mina di Yauki de Adubo, Kulasi Nupi Angang Sing di Mipaina Duna, Tangnaba Kul Sing the Landarakkhre Haide, Housing Makatana Kuki Khutlai Paiba Sing the minute Tara Mangarom Kana Kandaraga, Nongmei round Amani Hek Kapshillaktuna, Loinana, Phougakchao Ikhai Awang Leikai the Su Kangbai Cemetery Dagi Nongmei Kapshillaktuna, Maduda Central Forcing na Nongmei Maru ama fauba hankide haidi Nongmei kapna baduna maram oiraga Phougakchao Ikhai Bazar mayada Central Force Singna Casfer gari phaina khamjinduna tidim lambi thingsin khre haidi